Hojik Praman Pangle, Cookie Refugee Sing Sen by Leiraroi. Maitegi Matakta Landarakliba, Cookie Sing Asi, Mapalam the Gisansilakpa, Mio Mayam Amayawi Hibasi, Cookie Sing na Yazade. Pauxel News Service na Pongdorok Pagimatungina, Cookie Refugee Singi Lanasi, Mapalam gi Itil Sing na Tokan Bani Hibagi Khudam Sing Pangbangamle. Mamang sahi May 2023 ki May ahumdagi hawrkiba Kanglup ki irang asibu thiziliba National Investigation Agency NIA na Manipur da thokliba irang asigi hawrkpham khangba hore irang asi mapalam gi itil sing na thokan bani haibagi Khudam Changdam sing phangbangamle haina news agency organizer na report tawri irang asida haktheng nana achauba thokdang lawriba atoppa leiba ki miyoi sing NIA na masak khangba ngamkhibaga loinana miyoi sing asina Kanglup amada tongsilaga Manipur leibak asi thugainaba silli masigidamak darkar oiba sel khulai amadi atai logistic and technical support sing piduna Manipur da violent oiba thabak thoram sing tawhali hairi report asina makha tarduna Mapan gi leibak maru oina yumlo nariba Myanmar dagi khusu khulai sing Manipur rom da supply tawrak leba khulai sing asi icham chamba local na saba nate khulai sing asi afaba makhal gi khulai sing ni khulai sing asi pairaga misam da onsilakpa amadi tawning ba violence ki thawong sing sathabada si nari hairi masigi maram chaba khudam haibabu handak Mizoram dagi Solomona kauba Manipur gi group amada kuchu khulai supply tawba miyoi ama NIA na faduna investigation chathaba matamda Solomona amasung Langai Homa Lanmua Nauma amadi atai miyoi kharaga loinana afaba makhal gi kuchu khulai sing supply tawduna Manipur da act of terror sing chathali hairi NIA na sathakiba investigation asi meitai gi tongan ba loop sing na Cookie militant sing na sinariba kusu khulai sing asi afaba makhal gi Myanmar rom dagi pusilapa khulai sing ni haina claim kaya tawrkpadagi NIA na thijinbada khangba ngamkhibani hairi report asina makata na hai Solomona asi Mizoram macha orbasu mahakaloinana armed smuggler sing na Myanmar leibak ki miyoi singa khutsamnaduna Manipur da afaba makhal gi khusu khulai sing supply tawduna Manipur khaktada irang tawhanbata natana North East state sing da achauba threat amasu oire tawong asi matam chana laksil haudrabadi North East region da paikhatliba chawkhat thorangda sohanbata natana tangdu leitadaba phibam amada lakpa yabagi oitokpa lei Mamang takta Cookie Kanglup ki miyoi singi maraktagi national media dasu Cookie sing asidi mamang ngai dagi hauna nongmai sabagi chanabi asi adum haiduna lai haibana singba phongdokhiba kaya lei Mamang takta maitai gi khul kaya da yamna lapna sana kapa ngamba rocket missile sing kapsilakpa adusu makhoi masana sajabani haikhiba kaya leikrobani madu mapandagi pusilakpo oiromgani mapalam gi miyoi singna supply torpo oiromgani haiba matamda Cookie singna yakhide Makoy na sajabani haiki adugo hojik tabna praman ga loina phagalakpa matamda Cookie sing hojik Leithokpham Leiraroi habsimadi khangjinba phai Khongjang handokpagi matangda khoisaunaraba nupi singa launaruraba kokomi gi khongjang amuk hanna lauthokre kokomi na Manipur lengakta numit 8 ni gi manungda makhoi gi demand sing thabakta onthoknaba matam thakiba adu onthoroktabadagi Manipur lengaki office sing thingjinba yauna Union Home Minister Amit Shah matam kaktuna boycott tawkre ngasi lamfel da leiba kokomi gi office ta pangthokhiba pawgi mifum amada kokomi gi coordinator Somorendra Thokchomna pawmising da phongdokhibada hojik lamdam asida mai horiba irang asiga mari leinana India lengakna chathariba proxy war asigi maruoiba luchingba ama oiriba Union Home Minister na irang asi loidri phawba kokomi amadi Manipur miyamna boycott tawre kokomi na changsiliba khongjang singgi saruk ama oina Manipur lengaki MLA kuntarukna sahi tawraga MLA nipanna ayaba pikhiba amadi MLA 13 na lakhidaba aduga mari leinana numit 8 ni gi matam thaduna aspa lokthokpa chingi mafam singda mass operation chathaba amadi jiri gi tamthiriba mihat ki matangda langla langjin puthoktuna NIA da sinaba haina yanakhiba adu thabakto onthoroktabadagi boycott tawbagi khongtang asi lokalakibani central office amadi Manipur lengaki office sing thingba asida maru oina mahiloisang amadi essential service ka mari leinabadi yauroi Laikai da leiriba club amadi mera paibi singna makhoi gi naknabada leiba office ki staff sing lakpada athingba PBU amadi office ki staff sing asu kokomi gi khongjang asibu sogatuna numit nini asi office kabirakanu makha taba khongjang sing numit nini gi matungda miyamga khanaraga lauthokani haiki Leimakong buffer zone lansin duna changkiba maitai nupa amasu thiba khangkidre thadroknaba appeal tawri Leimakong buffer zone da lansin duna gari macha ama tongduna changkiba maitai nupa ama thiba khangkidre tekta kaidana thadok piraknaba appeal tawri press na pangba pawda thodok ase
ngarang ayuk pung mapalom tabada leimakhonggi buffer zone landuna gari macha tongduna changsin khibani hairi hojik fawbo thiba khangdana leiriba mioi adu loitang khunaudagi laisram kamal babu sahi yankai apopana leikidraba laisram kumar dhan kawi thiba fangdana leiriba laisram kamal babu assam gi kasar district ki manung chanba udarbon police station na konba gosaipur dagini hojik na imphal west district ki manung chanba loitang khunauda leibani chahi kharagi mamangdagi kamal babugi mayamba laisram binod ki loitang khunauda leiba yumda leirakibani mayambagi manakta chahi kharagi mamangdagi leiraktuna leimakhong army camps manungda thabak subagi mohori oina leirakibani ngarang numit yungba matung pung anirom taba adwaida yumdagi kamal babuda phone tawrubada mahaki mobile phone switch off leiramkhibani hairi tawdok asigi paw hek phangbadagi mahakbu thiba humbagi thabak ngarang numidang pung 13 minute kullom taba phawba chatki adubu langla langjin amata phangba ngamkhidre thogdok aduga mari leinana leimakhong army camp ta maitai nupa ama mangkhibagi wahodagi khoisaunarba miyamna army gate ta khongjang changsilliba masing yamlaba mafam adugi meira paibi singna leimakhong army camp ta changsinnaba honabada gate ki wangmada masing yamlaba army na thattuna thamki nakal anida muknabang aihak thokpa natana khongjang changsiliba ima event amadi meira paibi singna pendaba kholau kaya su lauki leimakhonggi buffer zone da changkhibadagi thiba khangdana leiriba laisram kamal gi loinabi laisram ongbi bedrani na thodok aduga mari leinana phongdorokpada thiba khangdana leiriba mahaki mapuroiba laisram kamal amasung mahaki machanupaga makoi ahum khak leibani mahak ngarang ayuk imphal west amasung kangpokpi district ki lonabada leiriba leimakhong army camp ta gari macha ma tongduna chatkhibani mahaki mapuroiba leimakhong army camp ki gate ta entry tawramlaga camp tagi thokkhibagi report hojik phawbagi oina phangba ngamdri leimakhong army camp ki akoibada kuki singna tongan ba khul singda leiri maram aduna mahaki mapuroiba kamal kuki singna fajinduna thamlamgani haibagi thajaba lei maram aduna mioibagi minungsi yenglaga mahakbu tekta kaidana thadok pirakna ba appeal tawri loinana manipur lenga ki mari leinaba singnasu mahaki mapuroiba fangnaba thibiduna imung manungda tekta kaidana sinabiu hainasu appeal tawragli democratic oiba khongjang singgi mayokta lengak asina kaidongai da lebloi khongjang gi mingda anti social elements sing yawrakpadadi taraina loroi haina cm na phongdokhi Chief Minister Nongthombam Biren haikre democratic oiba khongjang singgi mayokta lengak asina kaidongai da lebloi adubu khongjang singgi mingda anti social elements sing yawrakpadadi lengak asina kaidongnungda taraina loroi Department of Law and Legislative Affairs na sinduna CM Secretariat ki darbar hall da ngasi pangthokiba Constitution Day gi thoramda wafam asi phongdokladuna Chief Minister N Biren makhata na hai apunba amadi mapangal leiba Manipur ama semgat na honabada anti social element kaya asi maru fangna muthatpagi tangai fadaba lei lamdam asida thengnariba drug ki issue asi mayokna na ba state lengak na war on drugs campaign hogdokpaga loinana endo Myanmar border fencing tawbagi thabak paikhatli haiki amaromda afaba apunba amadi mapangal leiba lengak ama semgatnabo honabada Indian Constitution gi matangda paktaknana awareness pangthokpagi tangai fadaba lei tungi mirol singidamak khallaga Indian Constitution asi English tagi mitai mayekta translate tawba yauna department ki official singna paikhatliba thabak sing asi singtha ningai ni Indian Constitution na piriba value principle amadi rights sing asi lengak asigi miyamna sagonana chatkadabani state asi chawkhatnaba honabada executive legislature amadi judiciary singa punna chatminaba mathau tai haiki nakal amaromda law and legislating affairs minister Thaunaujam Basanta Kumar na hai India ki constitution asi itam chamba legal document amakhak nate masina leibak asigi citizen singda right to equality freedom amadi protection against exploitation yauna tongan ba fundamental rights sing pibada natana citizen singi thaudang mayek seng na takli masina leibak asigi miyamda mareibak nungsibagi ihul phahunbata natana apunba India amang ngaktuna thamnabagi wakhalon adu pokhallakhi haiki